ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇꯐꯥꯎ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯨ ꯉꯟꯇꯥꯅ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯕꯨꯗꯤ ꯊꯝꯕꯤꯔꯝꯃꯤ, ꯅꯨꯄꯤ 2ꯒ ꯅꯨꯄꯥ 1ꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯑꯁꯤꯅ ꯕꯕꯥꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯏꯕꯣꯛ ꯑꯁꯣꯟꯕꯤ ꯑꯁꯤꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3 ꯈꯛꯇꯅꯤ꯫ ꯕꯕꯥꯁꯨ ꯑꯣꯖꯥ ꯃꯆꯥ ꯑꯃꯗꯤ ꯑꯣꯏꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯄꯥꯝꯕ ꯂꯝꯕꯤꯗꯇ ꯈꯟꯗꯨꯅ ꯆꯠꯂꯤ꯫ ꯏꯃꯥꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯩꯅꯇ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯏ꯫ ꯏꯕꯣꯛ ꯑꯁꯣꯟꯕꯤ ꯑꯁꯤꯅ ꯄꯤꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯒ ꯏꯃꯥꯁꯤꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯀꯗꯕꯒꯤꯗ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯅ ꯀꯣꯏꯅꯤꯡꯕ ꯀꯣꯏꯕ, ꯂꯥꯡꯅꯤꯡꯕ ꯂꯥꯡꯕ, ꯆꯠꯅꯤꯡꯕꯗ ꯆꯠꯇꯨꯅ ꯐ꯭ꯔꯤꯗ ꯃꯁꯥꯁꯦ ꯅꯤꯡꯈꯥ ꯇꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕ ꯃꯈꯩ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯁꯨ꯫ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯗꯤ ꯐꯪꯗꯦ꯫ ꯆꯥꯎꯕ ꯆꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯑꯣꯖꯥ ꯃꯆꯥ ꯑꯃꯗꯤ ꯑꯣꯏꯕꯅ ꯏꯃꯥꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯏꯄꯥ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯂꯩꯕꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ꯫ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯕꯁꯨ ꯏꯃꯥꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏ꯫ ꯑꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯕꯕꯥꯒꯗꯤ ꯀꯔꯝꯅ ꯇꯥꯟꯅꯔꯨꯒꯅꯤ? ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯦ꯫ ꯁꯣꯜꯂꯕ ꯏꯕꯣꯛ ꯑꯁꯤꯅꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯛꯁꯤꯁꯨ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯃꯥꯏꯕꯤ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯕꯣꯛꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ꯫ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯌꯥꯝꯕꯅ ꯏꯕꯣꯛꯅ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ꯫ ꯑꯩꯁꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯕꯣꯛꯀ ꯂꯩꯃꯤꯟꯅꯔꯛꯄꯅ ꯏꯕꯣꯛꯇ ꯑꯗꯨꯝꯅ ꯈꯨꯕꯥꯛ ꯃꯍꯤ ꯌꯦꯡꯕ ꯀꯌా ꯑꯃꯁꯨ ꯂꯥꯛꯏ꯫ ꯏꯕꯣꯛꯇ ꯃꯈꯣꯏꯅ ꯑꯉꯝꯕ ꯄꯤꯔꯝꯕ ꯄꯩꯁꯥ ꯑꯗꯨꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯍꯌꯦꯡꯋꯥꯏ ꯏꯁꯨꯁꯤꯡ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯕꯣꯕꯣꯛꯅ ꯑꯉꯝꯕ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯈꯤ ꯏꯕꯣꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ꯫ ꯁꯣꯜꯂꯕ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯏꯕꯣꯛꯅ ꯄꯩꯁꯥ ꯈꯔ ꯇꯥꯟꯁꯤꯟꯖꯔꯒ ꯆꯥꯒꯗꯕ ꯊꯛꯀꯗꯕꯁꯤꯡ ꯑꯗꯨ ꯂꯦꯞꯂꯗꯨꯅ ꯑꯩꯈꯣꯏꯒꯤꯅꯤ ꯈꯟꯗꯨꯅ ꯇꯨꯡꯁꯤꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯕꯕꯥꯅ ꯐꯪꯂꯛꯂꯤꯕ ꯊꯥꯒꯤ ꯁꯦꯟꯐꯝ ꯈꯔ ꯑꯁꯤꯅꯗꯤ ꯏꯃꯨꯡ ꯄꯨꯕ ꯉꯝꯗꯕꯅ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯑꯩꯁꯨ ꯏꯔꯦꯟꯅꯥꯏ ꯑꯣꯏꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯖꯩ꯫ ꯑꯩꯅ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯕ ꯑꯁꯤꯗ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯊꯕꯛ ꯇꯧꯍꯟꯗꯕꯤꯗ ꯁꯦꯜ ꯑꯗꯨꯝ ꯄꯤꯔꯒ ꯊꯥꯗꯣꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯄꯨꯛ ꯊꯟꯅꯕ ꯄꯤꯖꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯁꯦꯠꯅꯕ ꯏꯐꯤ ꯏꯔꯣꯟ ꯄꯤꯕꯤꯔꯛꯄꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯆꯠꯂꯤꯕ ꯑꯁꯤ ꯕꯕꯥꯒꯤ ꯑꯣꯏꯅꯗꯤ ꯃꯃꯥꯏ ꯌꯥꯝꯅ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯆꯠꯂꯦ ꯍꯥꯏꯕꯁꯤꯗꯤ ꯕꯕꯥꯗꯗꯤ ꯈꯪꯍꯟꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯀꯥ ꯍꯦꯟꯖꯤꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤꯁꯨ ꯑꯣꯖꯥ ꯑꯣꯏꯕ ꯇꯣꯛꯊꯣꯛꯂꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯁꯨ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯝꯂꯕꯅꯤ꯫ ꯏꯃꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯨꯈꯥꯛꯀꯣꯝꯗ ꯏꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯃꯥꯅ ꯑꯄꯥꯝꯕ ꯆꯠꯅꯤꯡꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯗꯕ ꯑꯣꯏꯔꯒꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯕꯕꯥꯁꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯌꯨꯗ ꯇꯥꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯅꯁꯨ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ, ꯕꯕꯥ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏꯗꯒꯤ ꯆꯥꯒꯅꯤ? ꯁꯦꯠꯄ ꯆꯥꯕꯒꯤꯗꯤ ꯇꯉꯥꯏꯈ꯭ꯔꯣ꯫ ꯕꯕꯥꯒꯤ ꯑꯗꯨꯛ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯗꯨꯅ ꯍꯤꯡꯉꯝꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯂꯩꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯕꯥꯒꯤ ꯃꯤꯡꯆꯠ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯒꯅꯤ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ, ꯏꯀꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯗ ꯇꯥꯏꯅꯔꯒ ꯂꯩꯔꯒ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ? ꯆꯠꯈ꯭ꯔꯤꯕ マꯅꯗꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯊꯤꯔꯒ ꯆꯠꯈ꯭ꯔꯒ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯁꯦ ꯍꯥꯏꯕꯔꯥ? ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯆꯈꯤ꯫
Matam kharadi yu thakduna ngauduna angauba amagumna leiramlabasu anna yenglakpada machasing aikhoigidamakta मा नतना कनासु लेते खल्लुबदा बाबासु ज्ञान तारकलदुना हानगी मतौगुमना स्कूलदा अमुक चटपा हौरे स्कूल अदुगी फाउंडरना पेनबीरदुना अैखोइगी युमगी लेरिबा फिबम असि खंगबीबदगी चाना थकनबा अमदी अैगी इनाउ नुपा अमदी इनाउ नुपीबु स्कूल अदुदा फ्रीदा महै मसिंग तमहनखी अंगांग अनि अमदी अैखोइगी बाबादे स्कूलदा चाक अदुम चाय अयुकी नुमिदांग खतनी अैखोइदा चारिबा हाइबबु अदुना अयुकी ओइनदी इबोका इबानी खता अदुम चाबना खरदी साफै चा इंसांग अमता लेमहंदबिदा ngasi hayengi खाक्तुना यामना लिखना होनजै रेमबदा मांगनबा अदु पामुजबदगी मखोइना स्कूल चथोकनख्रिङै मतमदा इबोका इबानीना लबुक अमदी पातकुमदुना थरोइ खुल्ली अमदी कोलमनी कया अमसु हेक्तुना इबोकना nga फारगा योलगा फंगलकपा पैसा अदुना चिंगसागवाली नुंगती नुमित खुदिंगी तौदबा यादबा इथौगुमना इबोका इबानी नुमित खुदिंगी पाता अदुम कुम्मी नोंमना अमा हेकनी नोंमना अमा मु हेकनी असुमना हेकलगा लोइरबा मतुंगदा बजारदा योलगा फंगलकपा पैसा अदुना नुमिदांग चानबा चिंगसागवादुना पुरकलिबनी अयुक्ता इबोका इबानीना असुमना nga फाबा थरोइ खुनबा चलुरबसु नुंथिनगी मतमददी फ्रीदा अदुम लei असुमना नुंथिनगी मतमदा इबोका इबानीना लेरिङै मतमदा इबोकी मनाक्ता खुबांग मही येंगबा मी कया अमसु लाई ऐसु इबोकी मनाक्ता अदुम फमदुना लei इबोकना येंगलिबा मीसिंग अदुगी हाइरकलिबा वहाई वातासिंग अदु तासिलगा ऐसु नोकनिंगबसु यावी नुंगाइबसु यावी अवाबसु यावी नुंगदा थोलकदबा थबक ओइबना मखोइसु कया थोइना हेना लुनादि खल्लुदे अदुबु यामना हेंजिना लुना खनबा मीसु अदुमक यावी मीगी मी अमता मानबा नते मागी मागी wakhal लोइनमक तोंगाली हाइबदुनी फगनी हाइबा कांगबुना हराव हरावदुना दखिना मयाम अमा कटलंबसु यावी अदुगा फरोइ हाइबा कांगपुगिना सावरगा चटखिबसु अदुमक यावी इबोका इबानीदी मखोइ चखरबा मतुंगदा येंगनादुना वावासु नोक्तुना अदुमक लei इबोकना खुबांग मही येंगबा हैजै हाइबगी वानी अैगिदी अमुक्ता फावबा येंगहनगे हाइना खल्लुबसु लेते अदुबु ngasiदी करी नुमिनो खंगदे इबोका इबानी फमदुना लेरिङै इबोकना अैगी खुदांगसी ताप पाइरगा चिंसिली अदुगा अैगी खुबाक मही असि येंगलबा मतुंगदा इबोकना अैंगोंदा मुन्ना येंगलक्तुना हाय अस इसुगी लाइबक्सिदी अैना कैदौरगे बुबो अैगी इसु नुपी अहनगी लाइबक्सिदी नंगी पुंसीदा नंगी नपुरोइबसे अनि तम्मीने हे अैना कराइदैनो दैबो हौजि फावबा अमा फाव लेट्रि अदुगा अनि काइना ओइररोइदबनी अदु हेक सुमबा इबोकना नहानदगी हारिबा मयामदो अै लोइना थाजागे हाइदुना इबोकता अैना असुमनासु हाइखि अैसु थाजादबदगी इबोकता अमुक्का असुमना हाय अदुदि बो अैखोइ माना युम पानख्रिदो मागी तुंगी लंबीदा करी ओइरकनी अमुक्ता येंगने अदुगा हारो चुम्ब्रे येंगेबा इबोकना अंगाउबिसिदी मीगी खुबाक महीदो येंगलगा हाइगदबनी नमागी मिंगदो हाइरगा अैना येंगगा हेक्ता चुमगदबा नते नंगना यामना खंगनिंगगनने नमादु नोंमा कौरगा खुबाक महीदो येंगगा इबोक हाइरगे अदु एदी यारब्रा अदुदगी अैना अमुका इबोकता असुमना हंगी इबो नंग असिगी महीसे कयाम कुइरेगे इबोकना अस पिसक पिकलिङैदगिदि नतेदा अैना खरा पुंका चारक्पा थाइदगी अैना हेक हाइबा वाकैसे लोइनमक चुम्बा नंग अदु तौरकनी हाइबसे हेक्ता चुम्मी अदु करमाइना नोबा इबो अैसु खंगदेहे चिंदा लाई तोंबा हाइबदुनी अैना अमु कैनो इबो चिंदा लाई तोंबा हाइदि लाइदो चिंदा नप्पगा लेदुइरो इबोकना नोकथोरकलगा नतेहे अंगाउबिसिना हंगबा वाहंगसिदि जाजानी हे अैना अमुका अदु इबोक नंगना पिकांदगी अदुगी महीदो हैरबदी इबोकी खुबाक महीदो फजाना येंगलगा तुंगदा थोलकदबा थबकतो खंगलबनीना अफबा इनाकरा खुनबा युम दोलान मथोन मथोन साबा अमदा लेरमो यादो अदु अयदि अैखोइसु हुजि नुंगाइना लेरमनिदना दुदगिदि इबोकना वरिदो मखा तारई नंगना हाइरिबदो अैसु खंगी अैना मतम अमदा कुइना सांगनादगी खंदुना लाक्पा वफमनी इबोखोइसे असुमना लेरमबा नते इबोकिसु तुंगी पुंसीदा करी थोलकनी थोलकोइ हाइबदो खंगबना इबोकना नुंगाइ याइफबा इमुंग अमदा इबोकसु युम पांदुना लei अदुगा नंगना हौजि हाइरिबा अदुगुमना युम दोलान मथोन मथोन साबा नखोइगी पुपुदुसु थबक तौबा पैसा यामना पाइबनी अैना
ꯑꯗꯨꯗ ꯂꯩꯇ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅ ꯀꯔꯝꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯕꯣ? ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯕꯣꯕꯣꯛꯀꯤ ꯏꯄꯥꯝꯅꯤ꯫ ꯕꯣꯕꯣꯛꯀꯤ ꯄꯨꯄꯨꯗꯣ ꯃꯥꯒꯤ ꯃꯌꯨꯝ ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯄꯨꯄꯨꯒꯤ ꯃꯌꯨꯝ ꯑꯁꯦꯡꯕꯗꯤ ꯃꯅꯤꯄꯨꯔꯗꯅꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯈꯣꯏꯒꯤ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯄꯨꯄꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯄꯨꯄꯨꯗꯨꯁꯨ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯗꯨꯅ ꯕꯣꯕꯣꯛꯀ ꯏꯕꯥꯅꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯈꯪꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯃꯅꯤꯄꯨꯔ ꯇꯥꯟꯅ ꯆꯠꯇꯨꯅ ꯃꯥꯒ ꯂꯨꯍꯣꯡꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯕꯕꯥꯁꯤ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯄꯨꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯈꯣꯏ ꯄꯨꯄꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯁꯣꯔꯥꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯣꯕꯣꯛꯇ ꯑꯣꯠꯄ ꯅꯩꯕ ꯌꯥꯝꯅ ꯇꯧꯔꯛꯈꯤ꯫ ꯄꯨꯄꯨꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ, ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯍꯧꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝꯗꯨꯗ ꯈꯟꯅ ꯆꯩꯅꯕꯁꯨ ꯌꯥꯝꯅ ꯊꯣꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯋꯥ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤ, ꯃꯈꯣꯏꯅ ꯁꯨꯝꯅ ꯑꯣꯠꯇꯨꯅ ꯂꯩꯔꯕꯗꯤ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯕꯣꯕꯣꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯅꯈꯣꯏꯒꯤ ꯕꯕꯥꯁꯤ ꯄꯨꯗꯨꯅ꯫ ꯑꯗꯨꯕꯨ ꯅꯪꯅ ꯈꯨꯕꯥꯛ ꯃꯍꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯈꯪꯉꯦ ꯍꯥꯏꯗꯨꯗꯤ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗꯕꯨꯗꯤ ꯂꯩꯔꯦ ꯍꯥꯏꯕꯕꯨ ꯀꯨꯏꯅ ꯄꯨꯟꯁꯤ ꯁꯥꯡꯒꯗꯕ ꯅꯨꯄꯥ ꯈꯜꯂꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯕꯣꯕꯣꯛ ꯃꯗꯨꯁꯨ ꯈꯪꯉꯤ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ, ꯑꯗꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯕꯣꯕꯣꯛꯅ ꯂꯩꯔꯨꯒꯗꯧꯔꯤꯕ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯕꯣꯕꯣꯛꯁꯦ ꯅꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯈꯜꯂꯨꯕꯅ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯅꯧꯅ ꯑꯣꯏꯔꯛꯄ ꯑꯗꯨꯗꯗꯤ ꯕꯣꯕꯣꯛꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯕꯣꯕꯣꯛꯅ ꯍꯥꯏꯗꯨꯅ ꯑꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ 5-10 ꯍꯥꯏꯕꯒꯤ ꯃꯅꯨꯡꯗ 2-3ꯗꯤ ꯑꯗꯨꯃꯛ ꯈꯦꯠꯅꯔꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯂꯕꯗꯤ ꯕꯣꯕꯣꯛꯁꯨ ꯂꯥꯏꯄꯣꯛ ꯇꯥꯔꯦꯗꯅ꯫ ꯍꯣꯏ, ꯆꯥꯅꯕ ꯌꯥꯎꯕꯗꯒꯤ ꯂꯣꯏꯅ ꯆꯨꯝꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯂꯣꯏꯅ ꯆꯨꯝꯕꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ 2-3 ꯃꯉꯥꯏꯔꯦ ꯆꯨꯝꯒꯦ ꯍꯥꯏꯅ ꯆꯨꯝꯂꯕꯗ꯫ ꯑꯩꯅ ꯑꯃꯨꯛꯀ ꯑꯗꯨꯗꯤ ꯕꯣꯕꯣꯛ, ꯑꯩꯒꯤꯁꯤꯁꯨ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ? ꯀꯔꯤꯕꯨꯅꯣ? ꯕꯣꯕꯣꯛꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯅꯨꯄꯥ 2 ꯍꯥꯏꯕꯗꯣ? ꯍꯣꯏ, ꯁꯣꯏꯗ꯭ꯔꯦ, ꯁꯤꯃꯗꯤ ꯀꯛꯄ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ 2 ꯅꯠꯇꯕ ꯑꯃꯈꯛꯇꯒꯗꯤ ꯂꯩꯇ꯭ꯔꯣ? ꯑꯁ, ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤꯍꯦ꯫ ꯑꯗꯨ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ? ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯕꯣꯕꯣꯛꯁꯨ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒꯤ ꯈꯨꯕꯥꯛ ꯃꯍꯤꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥ 2ꯒꯤ ꯃꯄꯨ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯇꯝꯃꯝꯃꯦ꯫ ꯑꯁ, ꯇꯜꯂꯤꯍꯦ, ꯑꯩꯈꯣꯏ ꯕꯣꯛꯁꯤꯗꯤ ꯀꯩꯗꯧꯕꯩ ꯈꯨꯕꯥꯛ ꯃꯍꯤ ꯌꯦꯡꯍꯜꯂꯨꯔꯤꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯥ ꯑꯃ ꯅꯨꯡꯁꯤꯅꯔꯦ, ꯈꯛꯇꯛ ꯍꯦꯛꯇ ꯆꯥꯗꯣꯏꯅꯤ꯫ ꯑꯃ ꯅꯨꯡꯁꯤꯅꯔꯦ, ꯑꯗꯨꯅ ꯑꯩ ꯅꯨꯄꯥ ꯑꯃꯠꯇ ꯅꯨꯡꯁꯤꯅꯔꯔꯣꯏꯒꯦ꯫ ꯕꯣꯕꯣꯛꯀ ꯕꯕꯥꯒꯅ ꯈꯜꯂꯛꯄ ꯊꯤꯔꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯒꯦ, ꯅꯨꯄꯥ 2 ꯁꯨꯗꯅꯕ ꯀꯣ ꯕꯣꯕꯣꯛ꯫ ꯕꯣꯕꯣꯛꯀꯤ ꯂꯥꯏꯕꯛꯁꯦ ꯅꯪꯉꯣꯟꯗꯁꯨ ꯈꯔ ꯌꯥꯎꯏ ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯁꯨ ꯉꯟꯇꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯨꯃꯗꯤ ꯕꯣꯕꯣꯛ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯩꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯕꯗꯣ ꯀꯤꯔꯦ꯫ ꯍꯣꯏ, ꯌꯥꯔꯦ ꯕꯣꯕꯣꯛ, ꯅꯪꯒꯤ ꯋꯥꯍꯩꯁꯤꯗꯤ ꯑꯩ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯑꯦꯗ꯫ ꯅꯨꯄꯥ ꯀꯣꯏꯅꯒꯗꯕ, ꯌꯨꯝ ꯄꯥꯟꯒꯗꯕ ꯐꯥꯎꯕ ꯇꯜꯂꯦ, ꯑꯗꯨꯅ ꯕꯣꯕꯣꯛꯀ ꯕꯕꯥꯒꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯒꯦꯀꯣ꯫ ꯍꯣꯏꯅꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯑꯣꯅꯦ꯫ ꯅꯪꯅꯕꯨ ꯀꯤꯔꯕꯗꯤ ꯕꯣꯕꯣꯛꯈꯣꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯏꯁꯨꯗꯤ ꯕꯣꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯅꯤꯡꯂꯤꯕꯅꯤꯗ꯫ ꯅꯪꯅꯒ ꯅꯣꯡꯃꯒꯤ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯂꯦ, ꯕꯣꯕꯣꯛꯇꯤ ꯊꯋꯥꯏ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯕꯗꯤ ꯕꯣꯕꯣꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯕꯣꯕꯣꯛꯁꯦ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯨꯍꯦ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯁꯦ ꯕꯣꯕꯣꯛꯀ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤ꯫ ꯅꯃꯥꯅꯁꯨ ꯅꯋꯣꯛ ꯅꯀꯨꯟ ꯐꯖꯅ ꯇꯧꯕꯤꯔꯛꯇ꯭ꯔꯦ, ꯑꯗꯨꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯨꯍꯣꯡꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯂꯤꯆꯠ ꯂꯧꯏ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯒꯠꯂꯛꯀꯅꯨꯀꯣ꯫ ꯅꯪꯒꯤ ꯕꯕꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯛꯄ ꯅꯪꯕ ꯄꯤꯒꯅꯨꯀꯣ꯫ ꯑꯁꯤꯃꯗꯤ ꯅꯪ ꯉꯥꯛꯇꯨꯅ ꯈꯪꯅ ꯆꯠꯂꯨꯀꯣ ꯍꯥꯏꯗꯨꯅ ꯕꯣꯕꯣꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯨꯞꯅꯁꯨ ꯁꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ パン게 ꯍꯥꯏꯅ ꯈꯟꯕꯗꯤ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅ ꯑꯩꯅꯁꯨ ꯊꯧꯋꯥ ꯀꯌꯥ ꯁꯥꯔꯨꯗ꯭ꯔꯦ꯫ ꯕꯕꯥꯈꯣꯏ ꯑꯃꯗꯤ ꯕꯣꯕꯣꯛꯈꯣꯏꯅ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯕꯕꯥꯈꯣꯏ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯂꯦ꯫ ꯆꯔꯥ ꯋꯥꯅꯕ ꯆꯥꯛ ꯏꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯩꯁꯨ ꯁꯟꯙ꯭ꯌꯥꯋꯥꯏꯔꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯦ꯫ ꯕꯣꯕꯣꯛꯀ ꯏꯕꯥꯅꯤꯅ ꯉꯁꯥꯏ ꯄꯥꯠꯇꯒꯤ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯊꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅꯁꯨ ꯏꯕꯣꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯃꯤ꯫ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯆꯥꯛ ꯑꯗꯨꯃꯛ ꯊꯣꯡꯃꯤꯟꯅꯩ꯫ ꯕꯕꯥꯒ ꯑꯉꯥꯡꯁꯤꯡꯒꯗꯤ ꯀꯥ ꯑꯃꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩ꯫ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯝꯗ ꯆꯥꯔꯁꯤ ꯍꯥꯏꯔꯀꯥꯟꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯕꯣꯛꯀ ꯑꯩꯒꯗꯤ ꯑꯌꯥꯝꯕ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯥꯕ ꯂꯣꯏꯅꯃꯛ ꯂꯩꯃꯤꯟꯅꯩ꯫
ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯕ ꯑꯁꯤꯗ ꯕꯕꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯕꯣꯕꯣꯛꯇꯁꯨ ꯍꯥꯟꯅ ꯍꯥꯏ, ꯏꯃꯥ ꯅꯁꯨ ꯅꯨꯄꯤꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄꯁꯨ ꯌꯥꯝꯅ ꯌꯥꯎꯔꯦ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯅꯍꯥꯟꯈꯩꯗꯤ ꯍꯥꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯔꯣꯝꯗꯒꯤ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯏ꯫ ꯕꯣꯕꯣꯛꯅꯁꯨ ꯀꯅꯥꯅꯣꯅꯦ ꯏꯁꯨꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯕꯣꯕꯣꯛꯅ ꯍꯪꯉꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕꯅꯤꯗ꯫ ꯑꯩꯗꯤ ꯃꯤꯍꯨꯟꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯕꯣꯕꯣꯛꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯕꯕꯥꯅ ꯍꯧꯖꯤꯛ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥ ꯑꯁꯤꯒ ꯈꯜꯂꯨꯕ ꯃꯇꯝꯗ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯏ꯫ ꯆꯥꯛꯁꯨ ꯆꯥꯕ ꯌꯥꯗꯦ, ꯏꯊꯟꯇ ꯇꯟꯀꯠꯂꯤ꯫ ꯕꯣꯕꯣꯛꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯇꯨꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯕꯣꯕꯣꯛꯅ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ? ꯀꯔꯤꯕꯨꯗꯤ ꯍꯥꯏꯅꯤ, ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯃꯝꯃꯤ꯫ ꯀꯅꯥꯅ ꯈꯪꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯥꯏꯗꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯅꯣꯗ ꯕꯕꯥ, ꯂꯩꯇꯦ ꯑꯝꯇ꯫ ꯑꯗꯨꯒ ꯑꯩ ꯌꯨꯝꯁꯨ ꯄꯥꯜꯂꯣꯏ, ꯕꯣꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯅꯤ, ꯑꯩ ꯀꯤꯖꯩ, ꯍꯥꯏꯗꯣꯛꯈꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ꯫ ꯑꯩꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯣꯕꯣꯛ ꯑꯃꯗꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯪꯕꯨ ꯀꯅꯥꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯕꯤꯗ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕꯒꯤꯅꯦ? ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯌꯨꯝꯁꯤꯡꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯨꯍꯣꯡꯈꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯕꯕꯥ? ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯀꯤꯖꯩ꯫ ꯑꯩꯗꯤ ꯌꯨꯝ ꯁꯨꯡꯄꯥꯟ ꯄꯥꯟꯖꯔꯣꯏꯀꯣ, ꯕꯣꯕꯣꯛꯀ ꯕꯕꯥꯒꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯒꯦ꯫ ꯑꯗꯨ ꯅꯠꯇꯕ ꯋꯥꯔꯤ ꯑꯇꯣꯞꯄ ꯑꯣꯏꯅ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯣꯡꯃꯗꯨ ꯈꯛꯇꯅꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯂꯝꯕ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯇꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯍꯤ 3-4ꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯕꯣꯕꯣꯛꯀ ꯏꯕꯥꯅꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯦꯞꯅꯗꯨꯅ ꯂꯨꯍꯣꯡꯂꯦ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯤꯖꯕ ꯍꯥꯏꯕꯁꯤ ꯆꯠꯅꯔꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯆꯥꯏ꯫ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯨꯝ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯑꯁꯨꯝꯅ ꯇꯣꯉꯥꯟꯅ ꯆꯥꯔꯕꯁꯨ ꯄꯨꯟꯅ ꯆꯥꯔꯕꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯃꯤꯅꯤ꯫ ꯃꯁꯛꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯅꯕ ꯅꯠꯇꯦ꯫ ꯕꯕꯥꯒ ꯁ꯭ꯀꯨꯜ ꯄꯨꯟꯅ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯥꯏ ꯉꯥꯛꯄ ꯑꯣꯏꯅ ꯑꯗꯨꯃꯛ ꯌꯥꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒ ꯖꯥꯇꯤ ꯄꯨꯟꯗꯕꯅ ꯃꯈꯣꯏꯒꯤ ꯃꯔꯣꯟ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯖꯩ꯫ ꯑꯩ ꯂꯩꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯔꯣꯟꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯩꯗꯤ ꯃꯗꯨ ꯈꯪꯗꯕꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ꯫ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯃꯛ ꯈꯨꯗꯤꯡꯃꯛ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯇꯨꯅ ꯂꯩ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯅ ꯂꯩꯔꯛꯄ ꯌꯨꯝꯂꯩ ꯀꯔꯩ ꯑꯗꯨꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯈꯦꯟꯅꯩ꯫ ꯏꯕꯣꯛꯀ ꯏꯕꯥꯅꯤꯅ ꯂꯩꯔꯛꯄ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯝꯃꯤ꯫ ꯉꯁꯤ ꯅꯣꯡꯃ ꯁꯨꯔꯨꯔꯒ ꯆꯥꯅ ꯊꯛꯅꯕ ꯏꯟꯁꯥꯡ ꯑꯗꯨ ꯄꯨꯟꯅ ꯄꯨꯟꯅ ꯂꯩꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯒ ꯂꯥꯛꯄꯅꯤ꯫ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯑꯔꯩ ꯑꯔꯩꯕ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯗꯨ ꯌꯥꯔꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯟꯁꯥꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯡꯒꯗꯕꯅꯤ, ꯑꯗꯨꯒ ꯍꯥꯎꯅ ꯊꯨꯝꯅꯕꯁꯨ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯌꯥꯝꯕ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯇꯝꯗ ꯕꯖꯥꯔ ꯀꯥꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯂꯣꯏꯅꯃꯛ ꯆꯠꯅꯩ꯫ ꯑꯩꯁꯨ ꯇꯣꯉꯥꯟꯅ ꯆꯥꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯕꯖꯥꯔ ꯀꯥꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯠꯂꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤ ꯐꯩꯕꯣꯛ ꯄꯣꯛꯄꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯁꯤꯒ ꯃꯁꯛꯁꯨ ꯆꯞ ꯃꯥꯟꯅꯩ, ꯈꯦꯠꯅꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯅꯁꯨ ꯃꯕꯥꯅꯤꯒꯤ ꯈꯦꯟꯅꯕ ꯑꯗꯨ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯈꯨꯗꯛꯇ ꯍꯣꯡꯕ ꯑꯣꯏꯕꯅ ꯑꯩꯁꯨ ꯃꯁꯛꯇꯣ ꯑꯍꯥꯟꯕ ꯑꯃꯨꯛꯇꯐꯥꯎ ꯎꯗ꯭ꯔꯤꯕꯅꯤꯅ ꯃꯕꯥꯅꯤꯒꯤ ꯈꯦꯟꯅꯕ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯏꯇꯩ ꯑꯗꯨꯁꯨ ꯃꯥꯅ ꯀꯛꯂꯤꯕ ꯁꯝꯀꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯕꯖꯥꯔ ꯊꯣꯛꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯊꯣꯛꯂꯨꯔꯕꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯍꯜꯂꯛꯂꯕꯣꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯏꯇꯩ ꯑꯗꯨꯅ ꯑꯩꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯇꯩꯗꯨꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯐꯝꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ
ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯩꯅ ꯈꯜꯂꯨꯕꯅ ꯑꯩꯅ ꯀꯩꯊꯦꯜ ꯊꯣꯛꯂꯤꯉꯩꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯍꯜꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯣꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯛꯇ ꯃꯥ ꯆꯪꯂꯛꯄ ꯑꯁꯤꯗꯗꯤ ꯉꯁꯥꯏꯒꯤꯗꯨꯅ ꯏꯇꯩꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯂꯛꯏ꯫ ꯏꯇꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯃꯄꯥꯝꯗ ꯀꯨꯏꯔꯦ ꯂꯩꯈꯤꯕ, ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕꯅ ꯃꯥꯁꯨ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯊꯤꯔꯨꯔꯕꯅꯤꯅ ꯑꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯃꯅꯥꯎꯅꯨꯄꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯁꯨꯝꯅ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯗ ꯍꯥꯏꯅꯤꯡꯂꯕꯁꯨ ꯐꯖꯕ ꯋꯥꯗꯤ ꯅꯠꯇꯕꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯈꯟꯅꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯖꯠꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯈꯣꯡꯒꯣꯏꯅꯅꯤ ꯈꯜꯂꯨꯕꯗ ꯀꯅꯥꯁꯨ ꯈꯪꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯊꯟ ꯈꯛꯇ ꯈꯪꯖꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯃ ꯏꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯁꯨꯕ ꯂꯣꯏꯅ ꯆꯠꯊꯣꯛꯏ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯁꯤ ꯏꯇꯩꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯑꯁꯤꯅꯁꯨ ꯑꯌꯥꯝꯕ ꯃꯥꯅ ꯑꯩꯕꯨ ꯂꯨꯝꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯌꯨꯝꯗ ꯏꯊꯟ ꯈꯛꯇ ꯂꯩꯕ ꯑꯣꯏꯕꯅ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯕꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯑꯌꯥꯝꯕ ꯀꯥꯗ ꯑꯗꯨꯝ ꯂꯩ꯫ ꯑꯩꯅ ꯀꯥꯗ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯄꯥꯟꯒꯤ ꯊꯣꯡꯅꯥꯎꯗꯒꯤꯗꯤ ꯑꯩꯅ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯕꯅ ꯑꯩꯁꯨ ꯏꯃꯨꯡꯗ ꯂꯩꯖꯔꯕꯁꯨ ꯐꯤꯔꯣꯟ ꯐꯥꯔꯣꯟ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯖꯩ꯫ ꯄꯨꯛꯅꯤꯡꯗ ꯑꯃꯨꯛꯀꯁꯨ ꯈꯟꯖꯩ, ꯏꯕꯣꯛꯅ ꯑꯩꯁꯦ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯄꯨ ꯑꯣꯏꯅꯤ ꯍꯥꯏꯕꯗꯣ ꯑꯁꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯅ ꯈꯪꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ, ꯑꯩꯁꯨ ꯈꯪꯗꯕꯗꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯇꯧꯕꯇꯕꯨ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯏꯇꯩꯅ ꯄꯥꯝꯂꯤꯕꯗꯣ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯐꯪꯂꯛꯇꯕꯗꯒꯤ ꯃꯥꯁꯨ ꯃꯥꯅ ꯉꯝꯅꯕ ꯀꯌా ꯑꯃ ꯍꯣꯠꯅꯔꯛꯏ꯫ ꯊꯣꯡ ꯊꯤꯟꯗꯨꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯙꯝꯀꯥꯁꯨ ꯀꯌా ꯑꯃ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯤꯔꯕꯁꯨ ꯀꯤꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩ꯫ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯕꯅ ꯃꯥꯅ ꯉꯝꯂꯅꯤ ꯃꯇꯥꯒꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯀꯨꯕꯣꯛ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕ ꯂꯥꯛꯂꯕ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯕ ꯑꯣꯏꯕꯅ ꯏꯔꯨꯖꯕ ꯃꯇꯝꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅꯅꯤ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕ꯫ ꯑꯁꯨꯝꯅ ꯑꯀꯤ ꯑꯀꯤꯕ ꯊꯧꯗꯣꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯀꯤꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀ꯭ꯋꯥꯇꯔꯒꯨꯝꯕ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯒꯦꯕ꯫ ꯀꯩꯀꯩꯅꯣ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯈꯔ ꯇꯧꯗꯨꯅ ꯌꯨꯝꯗ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯂꯩꯕꯁꯦ ꯃꯇꯝ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯁꯣꯝꯗ ꯌꯨꯝꯗ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯅ ꯃꯥꯅꯁꯨ ꯑꯩꯅ ꯁꯨꯔꯤꯕꯁꯤꯅ ꯌꯥꯅꯤꯗ, ꯅꯪ ꯋꯥꯒꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯌꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯟꯕꯗꯤ ꯀꯤꯖꯩ꯫ ꯅꯣꯡꯃ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯪꯉꯤ, ꯑꯩꯈꯣꯏꯒꯤ ꯏꯇꯩꯒꯤ ꯏꯆꯦꯗꯨꯅ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯤꯕꯁꯤ ꯀꯔꯝꯍꯥꯏꯅꯅꯣ? ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯠꯅꯔꯒ ꯆꯠꯈꯤꯕꯅꯤ, ꯈꯥꯏꯅꯒꯗꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯧꯈ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯥꯏꯅꯈ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯄ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒ ꯀꯌా ꯊꯣꯏꯅ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯑꯗꯨꯗ ꯀ꯭ꯋꯥꯇꯔ ꯂꯧꯔꯒ ꯂꯩꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯔꯛꯇꯦ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯀꯣꯏꯔꯞꯅ ꯍꯧꯗꯣꯛꯏ, ꯑꯩ ꯏꯊꯟ ꯈꯛꯇ ꯂꯩꯍꯧꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯒꯁꯨ ꯑꯌꯥꯝꯕ ꯈꯪꯅꯗꯕꯅ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯈꯪꯅꯔꯤꯕ, ꯑꯗꯨꯅ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯔꯒꯦ, ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ, ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯨꯔꯁꯤ, ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ, ꯑꯉꯥꯡ ꯌꯥꯎꯔꯀꯥꯟꯗ ꯑꯩꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅꯁꯨ ꯍꯣꯏ ꯌꯥꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯇꯩꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯅꯥꯊꯩꯅꯕ, ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯇꯩꯒ ꯏꯆꯦꯒꯗꯨꯁꯨ ꯑꯃꯨꯛ ꯕꯕꯥꯅ ꯁꯦꯟꯗꯨꯅ ꯍꯟꯖꯤꯟꯅꯍꯟꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟꯗꯒꯤ ꯃꯤ ꯇꯥꯔꯝꯕ ꯑꯗꯨ ꯐꯔꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯈꯔ ꯃꯈꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯑꯁꯤ ꯅꯦ ꯇꯥꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯐꯝꯗꯤ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯀꯅꯥꯒꯨꯝꯕꯤ ꯈꯔ ꯈꯛꯇꯅꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯎꯅꯔꯤꯕ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯂꯩꯇ꯭ꯔꯕꯗꯤ ꯃꯇꯩꯗꯨꯅ ꯑꯗꯨꯃꯛ ꯂꯧꯏ, ꯃꯅꯥꯎ ꯅꯨꯄꯥꯅꯁꯨ ꯑꯗꯨꯃꯛ ꯂꯧꯕ ꯌꯥꯎꯏ꯫ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯤꯔꯤꯕ ꯑꯁꯤ꯫
ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯍꯥꯖꯣꯟ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯏ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯃꯈꯣꯏꯗ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯂꯞ ꯄꯣꯔꯛꯂꯒ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯅꯤꯡꯗꯗꯨꯅꯒ ꯂꯩꯕꯒ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯃꯍꯥꯖꯣꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯣꯡꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯏꯇꯩꯒ ꯏꯆꯦꯒ ꯑꯩꯈꯣꯏꯒꯤ ꯏꯀꯨꯕꯣꯛ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯥꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯀꯣꯛꯇ ꯊꯥꯡꯒꯠꯂꯝꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯀꯣꯛꯊꯛꯇꯒꯤ ꯂꯧꯊꯈꯤꯕꯒꯨꯝꯅ ꯈꯪꯌꯥꯡ ꯌꯥꯡꯏ ꯏꯁꯥꯁꯤ꯫ ꯑꯗꯨꯕꯨ ꯏꯇꯩꯅ ꯑꯩꯉꯣꯟꯗ ꯆꯠꯈ꯭ꯔꯤꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯀꯅꯥꯁꯨ ꯍꯥꯏꯗꯣꯛꯇꯅ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯅꯥꯃꯠꯇꯅꯁꯨ ꯈꯪꯗꯦ, ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯈꯪꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯕ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒ ꯂꯥꯞꯅꯅ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯆꯤꯡꯅꯕ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯏꯄꯨꯔꯣꯏꯕ ꯑꯩꯒ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯖꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯌꯨꯝ ꯄꯥꯜꯂꯦ ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯏ꯫ ꯊꯥꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯤꯗ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯁꯨꯛ ꯄꯤꯊꯣꯛꯂꯨꯒꯅꯨ꯫ ꯃꯇꯥꯡ ꯆꯥꯅ ꯆꯥꯅ ꯃꯤꯅꯨꯡꯁꯤ ꯎꯠꯀꯗꯕꯅꯤ, ꯃꯇꯥꯡ ꯆꯥꯅ ꯆꯥꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ ꯐꯩ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯏꯁꯥꯒꯤ ꯏꯖꯠ ꯉꯥꯛ ꯁꯦꯟꯅ ꯆꯠꯄ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯄꯥꯟꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯄꯪꯒꯅꯨ ꯍꯥꯏꯖꯅꯤꯡꯏ꯫ ꯁꯤꯡꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯅꯤ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯪꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯄꯅ ꯑꯌꯥꯝꯕ ꯉꯛꯇ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯁꯤꯡꯂꯁꯤ, ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯄꯪꯂꯔꯣꯏꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫